Monday sida khoi Fry section gi se khoi 2 hours ki online ki class ama tawgani ko ma'am si hariba class se join tawning ba singna khoi da WhatsApp ta text tawbiro ko natraga na khoi Telegram group ta join tawsila su yani ko makha da khoi Telegram gi group ki su link su pijari ko hariba class se khoi free online ko master class haina saina maming thonba class ne pung 10 da gi hogani 10 dagi horaga pura pung ani ko khoi 10 to 12 pm bau continue dum tawgani ko Sunday numit khaktang da tawga class ne hariba class da khoina main oina naina ka duise concept of fry sections ko fry section ki concept ko aduga importance candlesticks ko adi concept of price action hara kanda khoina so best rock ma jing mu jai se kaino kanda khogi hariba magi supply zone demand zone haiba masu lai natra sida lai singche khoi demand zone ko adaidi khoi supply zone ko hariba supply zone demand zone si khaktang natna khoi gi important candlesticks ko candlestick ki matang da khoi very single thing ko adaidi se khoi gi bearish harami bullish harami ko the dark cloud cover lai se evening star hammer ko inverse hammer morning star ko piercing candlestick pattern ari basigi khogi candlestick ki pattern singcha sisu khoi nainagani ko adugo next da khoi important level in chart kai important level kari ki lege haibedu ko adai khoi chart pattern su lai ko sida 3 high probability intraday trading patterns and khoi khwaidagi yamna toina thokanba khoi intraday da khoi sinaba yaba adugumba chart pattern khoi yegani ko chart pattern haraga ma'am just like khoi se inverse da khoi gi head and shoulder da inverse laira inverted aduga ascending khoi triangle ni group form lai natra cuff and handle lai ko sumaina khoi gi double top daidi triple top haiba mayam amsu lairi hariba mayam ko aduga last da roibeda koina concept of option hedging ko option hedging sigi magi concept akhoi option hedging kaidobagi tawdino naked ta akhoi option tawai mo to option hedging lai se kari gino ko option hedging gi khoi importance se karino ko option hedging gi ngasai gi akhoi na chumme hene lai basi kadai babu chumbage ko sebina option hedging gi matang da kadai bo piri ge haiba sigumba mayam ma khoi hairiba special class haitare ko free online master class haina in mingthon ba dum ko no gi Sunday numit tawgadoriba class hai sida hariba mayam se khoi nainagani ko hariba class se join tawbini wasingna WhatsApp ta text tawbiro ko natragana khoi gi sigi video sigi description da ko WhatsApp group ki link amasu pijari ko hariba group sida direct join tawbiro aduga class se attend tawbiu ko thank you